Roger kana jelai lip adu namlabasu thongdu open taruktre hanjin namjai machindasu ifudu pakhangwa nanaibu amukta kanbiyo asuklu tinaraga arun matoramni habidi nanaina khangludre Prabhu Jishu Allah Akbar Shira ifudu pakhangwa nanaibu amukta kanbiyo Jacob na lapna Roger na makutlona duna khorambadu urei Somda aina vlog tobane gada lai khurmaga kanaroye Roger su pakhat pai shawnung boi laurei Ai shaitan nang chang kano Jacob ngakna ai bu shaitan ai ngorba la nang ngasidagi marup oidabane la kano Kori numan to shiba nang kedoragi bai Jacob ti sum naksila Roger na black magic chana bai orni pusha bai do Jacob na oi anga fai maliko asibuwa ne na fogi doraga Roger mukhang du metlaga adudi nang sida kedoino ha hai gilo ai di mafam se no mu to bukhalu de ne secretary ne kedorage adu nang sida kedomino Jacob nokmi Roger ki manakte lepi ngasidi loina khangalage law kaideno lagto law Jacob na Roger bu magi room number 820 da porai thong do hek hangdopaga angapa mafamni orami bedu Roger na oina la ise worksheet dondoro Jacob nokmi Worksheet khangli pakta Jacob na remove oma namlaga khulai thamliba aronba upu mayamdu mathang hangdurei madu ubada Roger mamit mana chapyongi Ima khulai mayam sidi kaige Jacob na aishu ishangak thuksenaba mayam seleksili bane aduga isamaksu afawba fight ke amadi Khutchumnaba police officer singda nomai kapa thangta loina ojanaina training torbani Roger gakna aduga dajekna amuk kawbada sallaga taiduna kaige aige ron base mingonda khangan yadi kai madang sizina na tamluriba fight no film gira choloi film ni nade aujiti aidon abuja ka lanthingna duni One man army haido aine says yadiko I should go to Butana Wordy na saying the mangamde training of my bidorike I should shang up to Senaba I didn't be again but Mashidi often karahake I know when the I am Sida Mushirana Kanjana Bane Odubunang Naegi Secresa Konglabanina Wafang Grasinage Ayubai, kayo fang no. Mapam sila nang chat kibaga, mapana tulak kada wapong nama nang napuna basilo. Roger na, ayubadi. Ngasidagi, ay doon abujagi mi mayam duga, face to bungam naba sidalo na layer doon ni. Natumta na ngumgadra. Ay Jacob ni, ay nangam dabalite. Kiyam kuy na nang mapam sila lady no. Tambangamde, yeknaba singbu tumnaba hatu fabulayani. Network sufangde mafam sida. Aina opta wini, pau fangnani matamda aina phawkani. Kurumna nang mafam sida leraga makoi hatoribuna. Nang na mapanda thorapada mayamna khangani. Jacob na lambi am lei bai, kaishu khaluno. Aina habiduda phone basilo. Thabak khudima ahingi pung amadagi hawani Roger na Fulba ado cheksluko ahiriga shukhaluno babung hoi ton hoi oina yengsinbiramo ton budi yengsindradi kaino katugarna tawradi cheijani kushi ngosine khulang kangkong se ado khulai mayam se kaidino laidadi laina thadar kata
ꯁꯪꯒꯗꯤ ꯃꯩꯅꯤ ꯅꯃꯥꯅ ꯍꯦꯟꯗꯦ ꯆꯪꯗꯅꯔꯒꯅꯣ ꯗꯥꯎ ꯌꯥꯔꯣꯏ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯆꯠꯂꯣ ꯑꯗꯣ ꯊꯤꯜꯂꯨ ꯂꯥꯎꯗꯅ ꯅꯇꯣꯝ ꯆꯠꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯀꯤꯖꯩꯌꯦ ꯃꯤꯀꯤ ꯃꯐꯝꯁꯤꯗ ꯀꯥꯡ ꯐꯥꯎ ꯂꯩꯇꯕꯅꯦ ꯀꯥꯡ ꯂꯩꯇ꯭ꯔꯁꯨ ꯕꯨꯠ ꯂꯩꯔꯝꯃꯗꯤ ꯕꯨꯠꯄꯨꯗꯤ ꯈꯔ ꯂꯩꯕꯅꯦ ꯋꯥꯏ ꯃꯤꯅꯥꯏ ꯂꯥ ꯊꯤꯟꯕꯤꯔꯒꯦ ꯖꯦꯀꯣꯕꯅ ꯔꯣꯖꯔꯕꯨ ꯂꯤꯞ ꯂꯩꯔꯤꯕ ꯃꯐꯝꯗꯨꯐꯥꯎ ꯊꯤꯟꯕꯤꯔꯛꯏ ꯔꯣꯖꯔꯅ ꯆꯥꯅ ꯊꯛꯅꯕꯗꯤ ꯖꯦꯀꯣꯕꯅ ꯐꯩꯒꯦ ꯃꯐꯝꯁꯤꯗ ꯀꯩꯝꯇ ꯋꯥꯠꯇꯦ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅꯦ ꯇꯣꯟꯗꯤ ꯑꯩꯒꯤꯅꯦ ꯕꯕꯥꯏ ꯍꯣꯏ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯇꯝ ꯈꯔ ꯀꯣꯏꯖꯧꯔꯣ ꯔꯣꯖꯔꯁꯨ ꯅꯣꯛꯃꯤ ꯂꯤꯞꯇ ꯇꯣꯡꯈ꯭ꯔꯦ ꯖꯦꯀꯣꯕ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯃꯇꯣꯝꯇ ꯑꯕꯨꯖꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯈꯪꯗꯣꯛꯅꯕ ꯃꯥꯒꯤ ꯁ꯭ꯄꯥꯏ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯐꯣꯔꯦꯟꯗꯁꯨ ꯖꯦꯀꯣꯕꯀꯤ ꯁ꯭ꯄꯥꯏ ꯀꯌꯥ ꯂꯩꯔꯤꯕꯅꯤ ꯔꯥꯖꯅ ꯑꯕꯨꯖꯥꯒ ꯀꯅꯦꯛꯁꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯨ ꯖꯦꯀꯣꯕꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ ꯑꯕꯨꯖꯥꯗ ꯖꯦꯀꯣꯕꯅ ꯁꯤꯀꯤ ꯐꯥꯎ ꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯕꯨꯖꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗꯨ ꯏꯟꯗꯤꯌꯥꯗ ꯌꯧꯔꯛꯈ꯭ꯔꯦ ꯄꯥꯎ ꯐꯪꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯄꯥꯕꯨꯡꯗ ꯁꯦꯟꯐꯝ ꯈꯔ ꯄꯤꯗ꯭ꯔꯒꯗꯤ ꯆꯤꯡꯅꯈꯤꯕ ꯌꯥꯏ ꯈꯟꯕꯗꯒꯤ ꯖꯦꯀꯣꯕꯅ 200 crore ꯄꯤꯈꯤꯕꯅꯤ ꯔꯣꯖꯔꯅ ꯃꯊꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯖꯦꯀꯣꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯍꯜꯂꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯁꯔ ꯑꯩꯅ ꯇꯧ ꯍꯥꯏꯗꯤ ꯇꯧ ꯃꯁꯦ ꯖꯦꯀꯣꯕꯀꯤ ꯐꯅꯕꯅꯤ ꯗꯣꯟ ꯑꯗꯨ ꯑꯊꯨꯕꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯅꯤ ꯐꯅꯤ ꯁꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯁꯨ ꯋꯥꯐꯝ ꯑꯗꯨ ꯃꯦꯜꯂꯝꯃꯤ ꯔꯣꯖꯔ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕꯀꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡꯗꯁꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯄꯨꯝꯕ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯔꯣꯖꯔ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯀꯥ ꯊꯪꯅꯕꯗ ꯑꯕꯦꯟꯒ ꯇꯣꯟꯒ ꯏꯁꯩ ꯍꯧꯅ ꯊꯥꯔꯛꯄꯗꯒꯤ ꯔꯣꯖꯔꯒꯤ ꯔꯨꯝꯗ ꯏꯀꯣ ꯈꯔ ꯂꯥꯛꯏ ꯔꯣꯖꯔꯅ ꯀꯩꯅꯣ ꯅꯤꯁꯅ ꯏꯁꯩꯒ ꯍꯧꯅ ꯊꯥꯔꯤꯁꯤꯅ ꯔꯣꯖꯔꯅ ꯇꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯇꯣꯟ ꯏꯁꯩꯗꯨ ꯚꯣꯂꯨꯝ ꯈꯔ ꯂꯩꯊꯔꯒ ꯁꯔ ꯍꯣꯏ ꯀꯩꯗꯧꯕꯩꯅꯣ ꯂꯥꯡꯉꯤꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯡꯕꯅꯤ ꯁꯔ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅꯤꯗꯪ ꯇꯧꯋꯣ ꯏꯁꯩꯗꯣ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯄꯨꯡ 12 ꯍꯦꯜꯂꯁꯤꯐꯥꯎ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯣ ꯁꯔ 12 ꯍꯦꯟꯕꯩꯅꯤ ꯂꯥꯡꯉꯤꯁꯦ ꯉꯁꯤ ꯑꯕꯦꯟꯒꯤ ꯕꯔꯊꯗꯦꯅꯤ ꯅꯣꯡꯉꯥꯜꯂꯗꯤ ꯊꯕꯛꯅ ꯂꯥꯡꯕꯒ ꯑꯃꯠꯇ ꯐꯪꯉꯔꯣꯏ ꯑꯣꯏꯃ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯅꯣꯏꯁꯨ ꯊꯛꯄ ꯌꯥꯕ ꯌꯨ ꯑꯍꯥꯎꯕ ꯄꯣꯔꯛꯀꯦ ꯁꯔ ꯑꯩꯗꯤ ꯊꯛꯑꯣꯏꯀꯣ ꯄꯨꯕꯗꯤ ꯄꯣꯔꯛꯑꯣ ꯑꯕꯦꯟꯗꯤ ꯃꯔꯛ ꯃꯔꯛꯇ ꯊꯛꯑꯦ ꯍꯥꯏꯕꯅꯦ ꯅꯪꯁꯤꯗꯣ ꯀꯩꯝꯇ ꯉꯥꯎꯔꯤꯌꯦ ꯇꯣꯟ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯍꯣꯏꯁꯦ ꯐꯔꯦ ꯄꯣꯔꯛꯑꯣ ꯔꯣꯖꯔꯅ ꯌꯨ ꯑꯍꯥꯎꯕ ꯑꯃ ꯄꯣꯔꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯃꯊꯧ ꯍꯣꯠꯅꯕꯗ ꯂꯥꯝꯕ ꯐꯪꯖꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯍꯤꯡꯗꯨꯗ ꯂꯥꯡꯖꯔꯤꯕꯅꯤ ꯀꯤꯆꯟꯗ ꯆꯪꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯀꯦꯛꯁꯨ ꯁꯥꯔꯝꯃꯤ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯔꯣꯖꯔꯅ ꯃꯥꯒꯤꯗꯒꯤ ꯂꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯃꯈꯥꯗꯅ ꯖꯦꯀꯣꯕ ꯃꯥꯒꯤ ꯅꯤꯟꯖꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯝꯃꯤ ꯁꯃꯨꯔꯥꯏ ꯑꯗꯨꯕꯨꯁꯨ ꯌꯦꯞꯁꯤꯜꯂꯤ ꯋꯥꯜ ꯀ꯭ꯂꯣꯛ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ ꯄꯨꯡ 12:49 ꯆꯠꯂꯤ ꯑꯕꯨꯖꯥꯒꯤ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤ 300ꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏ 50 ꯍꯥꯟꯅ ꯊꯥꯔꯛꯏ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯗꯥꯏꯔꯦꯛ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯕ ꯑꯃꯗꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤꯅꯤ ꯖꯦꯀꯣꯕꯅꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯅꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯄꯅꯤ ꯃꯍꯥꯛꯇꯤ ꯐꯤꯂꯝ ꯀꯨꯝꯖꯕ ꯈꯛꯇꯅꯤ ꯐꯣꯔꯁꯀꯤ ꯊꯕꯛ ꯇꯧꯗꯕꯅ ꯃꯤꯆꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯤꯆꯝ ꯑꯃꯅ ꯃꯤ ꯐꯥꯠꯄ ꯍꯥꯏꯕꯁꯤ ꯂꯣꯅ ꯌꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯛ ꯂꯣꯠꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯨꯝꯂꯝꯕ ꯂꯤꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯔꯛꯏ
ꯃꯄꯥꯕꯨꯡꯁꯨ ꯊꯣꯔꯛꯏ ꯃꯄꯥ ꯃꯆꯥ ꯃꯨꯟꯅ ꯌꯦꯡꯅꯩ ꯔꯥꯖꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯗꯤ ꯂꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯃꯄꯥꯕꯨꯡꯗꯗꯤ ꯀꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯑꯃꯗ ꯆꯤꯡꯈꯤ ꯄꯥꯕꯨꯡ ꯃꯄꯥꯟꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛ ꯁꯤꯔꯝꯃꯅꯤ ꯂꯥꯛꯑꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤꯁꯨ ꯌꯨꯝꯒꯤ ꯑꯔꯣꯟꯕ ꯔꯨꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯔꯕ ꯔꯥꯖꯀꯤ ꯒꯦꯠ ꯑꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯂꯥꯎꯔꯛꯏ ꯌꯨꯝꯗꯒꯤ ꯀꯅꯥꯝꯇ ꯊꯣꯛꯄꯤꯔꯛꯀꯅꯣ ꯍꯦꯛ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯅꯁꯥ ꯅꯁꯥꯒꯤ ꯗꯥꯏꯇ ꯑꯣꯏꯒꯗꯕꯅꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯀꯤꯔꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯊꯔꯤꯕ ꯑꯦꯇ꯭ꯔꯦꯛ ꯑꯗꯨ ꯑꯉꯛꯄꯅꯤ ꯃꯩꯇꯩ ꯃꯆꯥꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯡ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯅꯦꯒ꯭ꯔꯣ ꯏꯪꯂꯤꯁꯃꯦꯟ ꯃꯨꯁꯂꯤꯝ ꯖꯄꯥꯅꯤꯁ ꯄꯨꯟꯅ ꯖꯥꯇꯤ 6ꯅꯤ ꯃꯈꯣꯏ ꯂꯣꯟ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯃꯤꯁꯟꯗꯤ ꯑꯅꯤꯈꯛ ꯑꯣꯏꯕꯅ ꯏꯪꯒꯤꯠꯇ ꯂꯣꯏꯅ ꯐꯥꯎꯅꯔꯝꯃꯤ ꯔꯥꯖꯁꯣꯏ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯀꯥꯗꯨ ꯌꯧꯔꯛꯄꯒ ꯂꯤꯅ ꯃꯐꯝꯁꯤꯗ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯥꯕꯨꯡ ꯊꯣꯡꯁꯦ ꯑꯟꯕ꯭ꯂꯣꯛ ꯇꯧꯒꯅꯨ ꯔꯥꯖꯅ ꯅꯠꯇꯦ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯁꯨ ꯆꯠꯈ꯭ꯔꯅꯨ ꯂꯤ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯑꯩ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯅꯣꯡꯁꯥꯅꯤ ꯀꯅꯥꯝꯇꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯁꯨ ꯑꯋꯥꯕ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯎꯔꯛꯀꯅꯨ ꯋꯥꯔꯅꯤꯡ ꯄꯤꯔꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ ꯈꯪꯂꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯄꯥꯕꯨꯡ ꯊꯪꯅꯟꯃꯒ ꯂꯤ ꯃꯇꯣꯝꯇ ꯂꯤꯞ ꯑꯗꯨ ꯇꯣꯡꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯃꯍꯥꯛ ꯄꯨꯂꯤꯁ ꯑꯣꯏꯖꯔꯕꯁꯨ ꯃꯌꯨꯝꯗ ꯈꯨꯠꯂꯥꯏ ꯊꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯨ ꯁꯃꯨꯔꯥꯏꯗꯤ ꯂꯩ ꯍꯥꯏꯔꯤꯕ ꯁꯃꯨꯔꯥꯏ ꯑꯁꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯊꯝꯖꯕꯅꯤ ꯂꯤ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯅꯤꯟꯖꯥꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯁꯦꯠꯆꯤꯜꯂꯝꯃꯤ ꯀꯅꯥꯅꯁꯨ ꯃꯁꯛ ꯈꯪꯕ ꯉꯝꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯥꯏꯠꯀꯤ ꯄꯥꯋꯔ ꯑꯗꯨ ꯑꯣꯐ ꯇꯧꯔꯝꯃꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯕꯨꯖꯥꯒꯤ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯏ ꯃꯩꯁꯨ ꯃꯝꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯥꯎꯔꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯈꯠꯂꯗꯨꯅ ꯃꯈꯣꯏ ꯈꯔ ꯃꯐꯝ ꯑꯃꯃꯝꯗ ꯆꯥꯏꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯔꯣꯖꯔ ꯑꯕꯦꯝ ꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝ ꯌꯨ ꯈꯔ ꯉꯥꯎꯔꯛꯄ ꯍꯧꯔꯛꯄꯗ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯈꯔ ꯃꯈꯣꯜ ꯍꯧꯅ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨꯅ ꯌꯥꯛꯃꯟꯈꯤꯕꯗꯒꯤ ꯑꯍꯨꯝꯃꯛ ꯃꯅꯥꯀꯣꯡꯁꯤꯡꯗꯨ ꯃꯦꯟꯁꯤꯟꯅꯩ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏꯁꯨ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯝꯃꯤ ꯌꯨꯒꯤ ꯅꯤꯁꯥꯒ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯔꯣꯖꯔ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯅ ꯅꯣꯏ ꯑꯅꯤ ꯂꯩꯔꯝꯃꯣ ꯊꯣꯛꯂꯛꯀꯅꯨ ꯇꯣꯟꯅ ꯁꯔ ꯀꯥꯏꯗꯅꯣ ꯑꯕꯦꯝꯅ ꯁꯔ ꯆꯠꯈꯤꯅꯣ ꯑꯃꯨꯛ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯖꯒꯥ ꯑꯗꯨꯗ ꯅꯣꯡꯊꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯕꯒꯤ ꯃꯈꯣꯜ ꯁꯧꯅ ꯇꯥꯔꯝꯃꯤ ꯔꯣꯖꯔꯒꯤ ꯋꯥꯈꯜꯗꯗꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯍꯦꯂꯤꯄꯣꯠ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯈꯟꯖꯔꯝꯃꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯂꯩꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯀꯁꯇꯃꯔ ꯄꯨꯝꯕ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯔꯣꯖꯔꯅ ꯃꯗꯨ ꯁ꯭ꯇꯤꯌꯔꯔꯣꯝꯗ ꯀꯨꯝꯊꯔꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯎꯔꯛꯄꯅꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯔꯨꯝ 40 50 ꯐꯥꯎꯗꯤ VIPꯒꯤ ꯔꯨꯝ ꯑꯣꯏꯕꯅ ꯔꯣꯖꯔ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟꯠꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯠꯂꯅꯤ ꯍꯥꯏꯕ ꯄꯟꯊꯕ ꯇꯧꯗꯅ ꯔꯣꯖꯔ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ ꯇꯣꯟ ꯑꯕꯦꯝ ꯂꯥꯎ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯔꯣꯖꯔꯗꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯆꯠꯂꯝꯃꯤ ꯇꯣꯟꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯇꯣꯟ ꯂꯥꯛꯑꯣ ꯑꯕꯦꯝ ꯂꯥꯛꯑꯣ ꯑꯕꯦꯝꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯁꯔ ꯀꯩꯗꯧꯔꯒꯦ
ꯔꯣꯖꯔꯅ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯛꯏ꯫ ꯂꯤꯞ ꯑꯗꯨꯗ ꯇꯣꯡꯂꯒ ꯈ꯭ꯋꯥꯏ ꯃꯈꯥꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯤꯞ ꯃꯅꯨꯡꯗꯅꯤ ꯇꯣꯟꯅ "ꯁꯔ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯣ?" ꯔꯣꯖꯔꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯍꯟꯗꯛꯇꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯇꯧꯔꯛꯑꯦ꯫ ꯑꯇꯣꯞꯄ ꯔꯨꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤ ꯂꯣꯏꯅꯃꯛ ꯐꯥꯔꯒ ꯃꯈꯥꯗ ꯄꯨꯈ꯭ꯔꯦ." ꯇꯣꯟ ꯉꯛꯅ "ꯀꯅꯥꯅ ꯐꯥꯏꯅꯣ?" "ꯃꯩꯇꯩꯁꯨ ꯌꯥꯎꯏ, ꯈꯪꯗꯦ, ꯅꯦꯒ꯭ꯔꯣꯁꯨ ꯌꯥꯎꯏ, ꯏꯪꯂꯤꯁꯃꯦꯟꯁꯨ ꯌꯥꯎꯏ, ꯑꯁ ꯂꯣꯏ ꯁꯨꯔꯦ." ꯇꯣꯟ ꯇꯞꯅ "ꯗꯣꯟ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯔꯥ?" "ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤ ꯆꯟꯗꯥꯟꯁꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯝꯃꯗꯤ ꯁꯤ ꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯄꯩꯁꯥꯗꯨ ꯁꯨꯅ ꯄꯤꯗꯕꯒꯤ ꯅꯠꯇ꯭ꯔꯥ?" "ꯅꯠꯇꯦ, ꯄꯩꯁꯥ ꯑꯝꯇ ꯄꯤꯗ꯭ꯔꯤ. ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯄꯤꯗꯕꯅꯤ." "ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯠꯂꯤꯁꯤꯅ ꯀꯩꯒꯤ?" "ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯐꯥꯎꯕ ꯍꯥꯠꯄ ꯌꯥꯎꯔꯀꯥꯟꯁꯤꯗ VIP ꯔꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯍꯥꯠꯂꯣꯏꯗꯣꯏꯅꯣ?" ꯑꯕꯦꯝꯅ "ꯁꯔ, ꯃꯈꯥꯗ ꯃꯤ ꯍꯥꯠꯄ ꯎꯔꯛꯄ꯭ꯔꯥ?" "ꯑꯩꯅ ꯁ꯭ꯇꯦꯌꯔ ꯔꯨꯝꯗꯒꯤ ꯍꯧꯖꯤꯛ ꯌꯦꯡꯂꯨꯕꯗ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯣ ꯌꯥꯗꯕ ꯅꯨꯄꯥ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ." ꯑꯕꯦꯝ ꯀꯛꯃꯥꯡ ꯇꯧꯔꯛꯏ꯫ "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯠꯇꯣꯏꯁꯦ ꯀꯥꯏꯗꯅꯣ?" "ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥꯗ ꯑꯔꯣꯟꯕ ꯇꯅꯦꯜ ꯂꯩ. ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ." ꯂꯤꯞ ꯑꯗꯨ ꯈꯪꯍꯧꯗꯅ ꯂꯦꯞꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯖꯔ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯄꯣꯀꯦꯠ ꯍꯨꯝꯂꯨꯕꯗ ꯐꯣꯟꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ "ꯅꯣꯏ ꯑꯅꯤ ꯐꯣꯟ ꯌꯥꯎꯕ꯭ꯔꯥ?" ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯦꯡꯅꯩ꯫ ꯇꯣꯟꯅ "ꯑꯩꯗꯤ ꯊꯅꯝꯃꯤ." ꯑꯕꯦꯝꯁꯨ ꯄꯦꯔꯨꯝ "ꯑꯩꯁꯨ ꯊꯅꯝꯃꯤ." ꯔꯣꯖꯔꯅ ꯂꯤꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ VIPꯁꯤꯡꯒꯤ ꯌꯨ ꯊꯛꯐꯝ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯜꯂꯝꯃꯤ꯫ ꯔꯣꯖꯔꯅ "ꯁꯤꯗꯗꯤ ꯌꯥꯔꯣꯏ. ꯃꯈꯣꯏ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ. ꯀꯝꯗꯧꯅꯤ?" ꯇꯣꯟꯅ "ꯁꯔ, ꯇꯔꯅꯦꯜ ꯑꯗꯨ ꯇꯥꯟꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯥ?" "ꯂꯩꯔꯝꯒꯅꯤ. ꯑꯗꯨ ꯑꯩꯗꯤ ꯈꯪꯗꯤꯌꯦ. ꯂꯤꯞꯇ ꯈꯛꯇꯅꯤ ꯈꯪꯉꯤꯁꯦ." "ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯈꯥꯗ ꯀꯨꯝꯕꯁꯨ ꯌꯥꯗ, ꯃꯊꯛꯇ ꯀꯥꯕꯁꯨ ꯌꯥꯗ." "ꯃꯐꯝꯁꯦ VIPꯒꯤ ꯖꯒꯥꯅꯤ. ꯑꯗꯨꯅ ꯑꯔꯣꯟꯕ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯅꯤ. ꯊꯤꯁꯤ ꯂꯥꯛꯑꯣ." ꯑꯕꯦꯝꯅ "ꯀꯩꯅꯣ ꯊꯤꯗꯣꯏꯁꯦ? ꯍꯥꯏꯗꯤ ꯅꯣꯡꯃꯩꯒꯨꯝꯕꯔꯣ?" "ꯑꯗꯨꯃꯛꯇꯤ ꯂꯩꯔꯝꯃꯣꯏ. ꯆꯥꯔꯠ ꯄꯦꯄꯔ ꯑꯃꯗꯤ ꯂꯩꯔꯝꯅꯤ. ꯍꯥꯏꯗꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ A to Z ꯐꯥꯎꯕ ꯇꯥꯛꯄ ꯆꯥꯔꯠ ꯑꯃ." ꯇꯣꯟꯅ "ꯑꯣ, ꯍꯣꯏ, ꯐꯔꯦ, ꯊꯤꯔꯁꯦ." ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯆꯥꯔꯠ ꯄꯦꯄꯔ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯔꯣꯖꯔꯅ ꯀꯩꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯔꯥꯖꯅ ꯍꯦꯛ ꯍꯦꯛ ꯄꯣꯊꯥꯕ ꯔꯨꯝ ꯑꯗꯨꯗ ꯔꯣꯖꯔ ꯆꯪꯂꯛꯏ꯫ ꯅꯣꯡ ꯐꯥꯗꯣꯛ ꯔꯥꯖꯅ ꯄꯣꯊꯥꯕ ꯔꯨꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯄꯨꯝꯕ ꯔꯣꯖꯔ ꯈꯛꯇꯅ ꯄꯨꯁꯤꯟꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯒ ꯔꯣꯖꯔ ꯂꯦꯞꯇꯨꯅ ꯂꯩ꯫ "ꯁꯣꯗꯤ ꯌꯥꯎꯗꯦ." ꯔꯣꯖꯔ ꯑꯗꯨ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯝꯃꯤ꯫ ꯔꯥꯖꯅ ꯍꯪꯗꯣꯔꯛꯏ꯫ ꯔꯣꯖꯔ ꯅꯣꯛꯃꯤ "ꯄꯥꯕꯨꯡ." ꯔꯥꯖꯅ "ꯆꯪꯉꯣ." ꯔꯣꯖꯔ ꯀꯥꯗꯨꯗ ꯆꯪꯂꯒ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ "ꯑꯁ ꯕꯥ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ. ꯄꯥꯕꯨꯡꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦ." ꯔꯥꯖꯅ "ꯔꯣꯖꯔ, ꯐꯝꯃꯨ. ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯆꯥꯗ ꯁꯤꯟꯅꯒꯦ." ꯔꯣꯖꯔꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ "ꯑꯣꯏ ꯄꯥꯕꯨꯡ." "ꯏꯆꯥꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯟꯅꯒꯦ." ꯔꯥꯖ ꯍꯧꯒꯠꯂꯒ ꯃꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯕꯣꯛꯁ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ "ꯍꯥꯡꯗꯣꯛꯎ." ꯔꯣꯖꯔꯅ ꯕꯣꯛꯁꯇꯨ ꯂꯧꯔꯒ ꯍꯥꯡꯗꯣꯛꯑꯝꯃꯤ꯫ ꯄ꯭ꯂꯦꯇꯤꯅꯤꯌꯝꯒꯤ ꯂꯤꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯖꯔ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯔꯥꯖꯅ "ꯂꯤꯛ ꯑꯗꯣ ꯑꯆꯨꯝꯕ ꯂꯤꯛ ꯅꯠꯇꯦ ꯔꯣꯖꯔ.
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯐꯝ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯏꯆꯥꯅ ꯈꯪꯗꯕ ꯔꯨꯝ ꯀꯌꯥ ꯂꯩꯔꯤ꯫ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯅ ꯄꯥꯏꯔꯤꯕ ꯀꯤ ꯑꯗꯨꯅ ꯃꯥꯁꯇꯔ ꯀꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯂꯤꯛ ꯑꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯤꯅꯤ꯫ ꯂꯤꯛ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯕꯒꯤ ꯃꯔꯝꯗꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯇꯝꯕ ꯉꯝꯗꯅ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯔꯛꯂꯕꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯂꯩꯗꯧꯔꯤꯕꯅꯤꯅ ꯅꯉꯣꯟꯗ ꯑꯣꯏꯅ ꯁꯤꯟꯅꯕꯅꯤ꯫ ꯅꯪꯅ ꯃꯗꯨꯒꯤ ꯆꯟꯅꯐꯝ ꯑꯗꯣ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤ꯫ ꯍꯣꯇꯦꯜ ꯑꯁꯤꯒ ꯑꯩꯒꯤ ꯌꯨꯝꯒꯁꯨ ꯂꯩꯅꯨꯡꯗ ꯐꯥꯎꯅꯐꯝ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯒ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯁꯨ ꯅꯪꯅ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯈꯟꯕ ꯂꯥꯛꯎ꯫ ꯃꯗꯨꯒꯤ ꯋꯦ ꯑꯗꯨꯗꯤ ꯅꯁꯥꯅ ꯊꯤꯖꯔꯛꯎ꯫ ꯃꯗꯨꯗ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯍꯦꯔꯣꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯔꯣꯖꯔ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ